Manipur government lan thogandaба ngamdre mafam nipan da kapnakhre manga sokle Kuki militant singgi laifamda combing operation chathabada army amasung BSF na police amadi executive magistrate yahun khidre ngarang numidang pung 12 rom tarakpada Kuki militant singna torbung sabal amasung Gobindapur da mitai gi yum amamam mai tharam le me ahum dagi ngahan fawbada leptana thorokiba Kanglup Masel gi lan Leban naba state amasung union lainga ke Ministry of Home Affairs na haktheng na akan ba thabak sing lawkhalakpagi manungchan na ngahan khunja hum nongmaina kaptuna halamba khoijuman tabi khulda fawba chief minister na haktheng na chatuna yengsin khibaga loina nang makata na akan ba section thorang sing lawkhatlabasu haujik fawbada ding Manipur laingang na Kanglup Masel gi lan thogan daba ngamdaba dagi ngahan umidang dagi na ngarang numidang wairam fawbugi manungda tongan ba mafam ahumda Kuki militant singa khunja sing amasung state amadi central force singgi marakta nongmai kapna khre ngahan ahing nong yai sabuk yaurakpada kumbi PS ki manung salabasu Churasanpur district na kwaliba langja natraga chinglang mai hairaga su khangnaba khuldagi Kuki militant singna nongmai kapsilakhre thogdok asida khulngak liba khunja singi maikei dagi su khud handuna akan ba mongda nongmai kapna khe khud thokna khiba thogdok ki manung channa mara masung kom yauna mitai singna punna laiminariba Tuiring Finance khulgi yum tararom mai chakhe khulasi khoijuman tabidagi kilometer amaga makhairom damak lapnana leibane mafam asigi khunja amana phongdorokpada mai tharam liba yum tara asigi miyoi singde irang haurakpadagi sena khrabane adubu yum manungda leheuba pochai singde lauthoktana leirakhibane Kuki militant singna yum ase mai thana bohonarakpada kom phurup ki khulakpana akanba mawongda thingnana bohona khi adubu Kuki militant singna namduna mai thadoklam khibani haire Adumoinamak yum sing asi mai thadoktringaida imungda leiramba potlam sing hana lauthokhi haire ngahan ahingi thokdoksigi makha tarakbada ngarang ayuk pung 3 minute 30 rom tarakbadana Kuki militant taraga manga romna sengmai PS ki manung chaliba chirik khulgi mitai gi yum ama ihan hana mai tharamkhe chirik khulasi laikin thavi gi mamang tingri romda awang pangna kilometer 2 rom chatlaga leibane khulasi ga naknana kom phurup ke khongnang pokpi khulsu leiribane aduga tangkhul singna khundaba mafam amasu leiribane Kuki militant singna yum ase mai tharam laba matungda chingthaktagi huisel khonglakpadage handuna kakhat khraga luwang sanggol khulngak liba khunja singda nongmai amasung bomna chingba sejinaduna amugan na ayuk pung 5 rom tarakpada attack satharakibane thogdok asida khulngak liba singi maikidagi su handuna khuthokna khe masida Kuki militant ama makhongda sokpadage Kangpokpi district hospital da puduna laikana khe thogdok asigi pau tabadage changsilakiba Assam rifle sing ubadage nakal anigi marakta khut thokna balepkhe adumoinamak khoisauna raba khunja singna khongnang pokpi kom khulda leiraga KRA gi kadar oiba miyoi amagi yum mai thadokhe nakal anigi marakta khut thokna bagi thogdok ase ngarang numidang wairam yasanglakpa phawba chathakhe masida khulngak liba mitai khunja ahum sokhe adubu makhoi ahum gi manungda anigi phibam khudong thiningai oikhidai adumoinamak sorokhaibam singsang khomba kouba khunja amade Pibam khajiktang lubadagi Raj Medicity da puraktunu laikana khe khutthokna ba thogdok sing asigi manung channa Kuki militant singna club ki building ama yauna miyoi mari gi farm house sing amasung Maruti car 800 amasung mai thadoklam khe amaromda nganu midang pung 12 rom tarakpada Phogaksaw ikhai PS ki manung chaliba Phogaksaw ikhai awang lekai da hana mitai khuloirambadagi haujikna Kuki militant singna sangsilaktuna lauksilaga laikhraba Tongbram Kolup haina khangnaba Mafamdagi Kuki khulai paiba singna nongmai kapsilakhre Tongbram Kolupka inak naknana leiriba Phogaksaw ikhai awang laikai ase irang thorokhibadagi BSF amasung BDM na ngak senduna leirakhibane maram asina Kuki militant singna nongmai kapa haurakpadagi state force ki maikidagi su khut handuna akan bamongda ngarang nongalamdai pung 3 minute 30 tarakba phawbada nakal anigi marakta kanna khut thokna khe thogdok asida Phogaksaw ikhai awang laikai ga thangnana leiriba kwaktagi mitai pangalama makhongda nongmai maruna panduna sokhe soklaba miyoi sigi mameng Abdul Kadir sahi 35 apokpa laikhidraba Abdul Rahid Kawe Kwakta Municipal Council Ward number 5 ta gine mahak Bisnupur District Hospital ta pukhatuna layengkhe ngan numidang dagina ngarang nongalamdai fawbada kan bamongda khut thokna khibagi haurakpham oiriba hana mitai gi yumsing leramba Tongbram Kolupta ngarang nungthil pung 1 rom tarakbadagi combined force ki masing yamlaba personnel sing changsanduna thiba humbagi thabak sathakhe Combined Forces the State Police ki tongan-tongan ba unit singing personnel sing BSF 9AR amasung Kumaun Regiment yauke Kuki militant sing na nong may kapthorokiba Tongbram Kolupta
थीबा हुंबगी थबक चथनबगीदमक कंबाइन फोर्स की पर्सनल सिंह पुलप चंगसिनबा हौरकपदा कोलुप असी यौगदब मीटर चामरोम वालिंगैदा कुमाउन रेजिमेंट अमसुंग BSF ना एग्जीक्यूटिव मैजिस्ट्रेट याउना स्टेट फोर्स की पर्सनल सिंह अमसुंग पाउमी सिंहबु मखा ताना संगसिलगलगनु हाइना लहेलहौखे वाफम असि करिगिनो हाइना हंगनरकपदा ऑपरेशन चथगदब मफम अदुदा आर्मी अमसुंग BSF ना हाना चंगलगा फिबम यंगथोकीगे हाइबनी हाइरखे अदुबु मखा तारकपदसु एग्जीक्यूटिव मैजिस्ट्रेट अमदे स्टेट फोर्स की पर्सनल सिंह याउना पाउमी सिंह चंगहनखिदे अदुमोइनमक तोंग्रम कोलुप तमना चंगसनखिबा सेंट्रल फोर्स सिंगना कोलुप अदुदा नुंगथिल पुंग अहुम हेलकलबा फावबदा मफम अदुदगी थोरखिदबदा नतना मिफा मिपुन तौबसु लैखिदे मखोइना चंगसनखिबदा कुकी मिलिटेंट सिंगना साजिलकबा बंकर सिंगसु थुगाइरमखिदे असिगी महुत्ता मफम अदुदा BSF की प्लेटून नमगी पर्सनल सिंग ओइना डिप्लॉय तौसिंदुना थमखि हाइरे लोइना ngarang नुमिदांग पुंग 8 मिनिट 30 मंगारोम तारकपदा हानदगिसु कुकी मिलिटेंट सिंगनि अटैक चथरकपदगी हंजिन हंजिल खुलंगाकलिबा खुंजा सिंगी माइकीदगिसु खुद हंदुना नोंमै कापनखरबा याइंगंग पोक्पी PS की मनुंग चलिबा साइमोन संग्राम अमसुंग मनोजांग कुकी खुलदगी मरिरक सुरकपोइना नोंमै मरु कया मीतैगी खुलसिंग ओइदिबा ग्वालताबी सनासाबी अमसुंग थामना पोक्पी तमना कापसिलखरे कुकी मिलिटेंट सिंगना खुल अहुमसि तमना नोंमै कापसिनबा हौरकपदगी ग्वालताबी पुलिस आउटपोस्ट याउना याइंगंग पोक्पी पुलिस अमसुंग BSF पर्सनल सिंगसु खुद हंदुना नोंमै कापनखे अदुमोइनमक नाकल अनिगी मरक्ता मिसी मिना याउबगे पाउदी फंगबा ngamkhide अमरोमदा ngarang नुमिदांग पुंग 9 लोम तारकपदना चाइरेल मोंजिंगी मफम अमदा कुकी मिलिटेंट सिंग खुल ngakpa मितै खुंजा सिंगा नोंमै कापनखरे अदुबु अशोक अपंदी याउखिदे हाइरे लोइना nghan खोइजुमान ताबी खुलदा कुकी मिलिटेंट सिंगना बंकर दा लैबा खुंजा अहुम नोंमैना कापतुना हालगा नोंमै अनि पुखिबा थौदोक थोखरबा मतुंग ngarang nungthildasु amugana कुकी मिलिटेंट सिंग लाक्तुना नोंमै कापा हौरकपदगी खुल ngakलखिबा खुंजा सिंगगी मरक्ता नुमिदांग अथेंबा फावबदा खुद थोकनखरे हाइरे